Thaina mamangayda chawbu kauba maiba kabak saba ahal ama leirami. Magi ni haibada kanasu leiramdi. Magi yumadusu yumdong pokni. Magi pothapam oinanaba lambi sumthirakpada mahakna but nupi macha toro kaubi ama mantra jadu tawduna kauthoklaga yumgi thaba inkhang amadi atai thaba inkhang hotnahali. Toro bu chawnanaba masu nupi amagumna loine. Toro khara mangauthi masak suthi adubu maramdi yamna moi. Mamangda but nupi kharasu kauthoknurabani. Adubu katan lai chubi ngakta oina tawe. Nongmadi maiba chawbana lauraklami. Hai, Toro! Toro! Tabrani nangbo? Ihe, kadayda laygini he nangbo? Toro do masamadu ipha pharaga mathaklomda loina paikhatpa makhai kanna prap chelaklami. Maibagi manak yaurakpada kanna jelakpagi sor ado thabet holi. Marai ado ngaksang ngangba makhai sangna amuk tingthoktuna chawbagi manakta lai. Chawbudo khangprek khangi. Hai, thora abi macha khangini he. Jelakpagi makholdi tai. Kadomdano haidana yengthoklubani. Naraiga to sangna tingthoiduna karigino. Aibu chathoge hairibro. Toro do maya ihi higatlaga masamdo nantha duna hairei. Ipu khanau se khra kangi adugini sige tawe kanna jelakpada siba nairoidaba aise sige daba yamna mali ngai hakangdi jawbana amuk hairei ihe khanau du kanglabadi tindu yothagadabani narai du sangna tinthoklabadi amuk ka hena kanglani ne he. Torona amuk makha tarei ipu aibu kaubi babu kari thabak bibidoino ainadi he korakpaga sat jelai thabak su bibide adum wathi nganglagale he isudi maram mopani rasi na marola ma khawjaw ni yauri nungthil tumba hawgalakpasida morok asaba ma chaningi haibi manado khara heklaga hendak khara namlap tawraga singju surau is pakhon siramdagi thagatrasu yare ho aise mukhige pu somda torodo singju totpa loire ipuna hauna chajanaba ai thomorok namra yengbige as kuhau sidi hoi mai bema kari kuhau no sibo aidi ngauri ngaikho chak leramgani chaka chage singjuga chaka chabase mahau sidi ko harisini asumna khara yamna amuk khaidoktuna charaga laithokle phanadi kuire torona singju adu semba changkibado adubu loire haiduna sukthok thoklakte baduda maiba ahaladuna hai Toro kaidaurageni nangbo singju dubu kuiman khreni he. Toro do khangprek khangi hage tawi prap thoklaklaga peri tauraga tapna ipu singju do ha kaidauraba singju do kaidauraba makha haidawuni he ai tari ne ipu singju do aina thumuro yenge haidana khitang chayeba aduda ahaladuna tapna ihe aduda kaidauraba sat hayune nangbo ate nangbu chap lepisibu thong thingbada khut chappadagi hendoktana nasadu loina chapkhrabna he thora bisidi torodo wa langna kapthore e aduga haire e singju do haumundana aina chak chajik to ga phanayam cha thokre tu si khakta ngaire asi haiduna chakhom ahum mari mukhaktang ulami ahaladuna noklaga ihe isuna kapa ubase ai thamoi se yang wai ni phare chakhrabadi chakre kamdongni mitpudi ngasai na singleda torodo haifet harauna noklaga hoi ipu hore nungdang mayama muksuge laikagi miyamna maiba chawbu bu nungsina loina bibasu yawi butsanai mathong cha de haiduna thina ngangna bibasu yawi noma maiba chawbu do magi pisak piklingai dagi tinarakpa marup amaga asumna chatminaringai laptakna tungda chatpa mauna ha khara na ngangne haima asibu butsana ba mai ba chawbu do natro manida tankhre he aidi onthokna iche lao sigi lambi sta oina chatlase amana amu haire e hoine aisu haine khidre hanu thangsida lemna lege de haide butka sanaradan adusu but nupi ne ye sida bodi khitang ngaire yam lemjade asengba tuguche lambi daga thengga dawba thaina dawba ga se yam talle wari singa se tabada maiba ahala dugi marup aduna yamna nungaitana
ꯏꯇꯥꯎ ꯅꯪꯕꯨ ꯕꯨꯠ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯣꯕ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯊꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯆꯥꯎꯕ ꯇꯞꯅ ꯅꯣꯛꯂꯒ ꯏꯇꯥꯎ ꯑꯩꯅ ꯕꯨꯠ ꯁꯥꯟꯅꯕꯁꯤꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯕꯒꯦ ꯏꯊꯟꯇꯅꯤꯗꯣ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯩꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ ꯏꯆꯥ ꯏꯁꯨ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯄꯥꯈꯣꯟ ꯁꯤꯅꯅꯕ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯩꯀꯥꯏꯒꯤ ꯏꯆꯥ ꯏꯁꯨꯗ ꯄꯥꯈꯣꯟ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯅꯤꯗꯣ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥꯎꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯈꯤꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯤꯅ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯅꯕꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯇꯨꯅꯤꯅꯦ ꯃꯥꯏꯕ ꯆꯥꯎꯕꯅ ꯑꯃꯨꯛ ꯏꯇꯥꯎ ꯑꯩ ꯂꯥꯟꯗꯦ ꯀꯅꯥꯁꯨ ꯀꯤꯗꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯃꯍꯩ ꯃꯆꯨꯝ ꯆꯥꯕ ꯉꯥꯛꯇꯅꯤ ꯃꯃꯜ ꯌꯥꯝꯕꯕꯨ ꯅꯠꯇꯦ ꯍꯩ ꯔꯥ ꯎꯍꯩ ꯋꯥꯍꯩ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯆꯥꯗꯕ ꯍꯦꯛꯇꯕ ꯌꯥꯎꯔꯝꯂꯣꯏ ꯏꯁꯨ ꯇꯣꯔꯣꯒ ꯑꯩꯒꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯂꯝꯕꯤꯗ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯃꯥꯏꯕ ꯆꯥꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯕꯣ ꯅꯣꯏꯒꯤ ꯅꯣꯕꯥꯞꯇꯣ ꯄꯥꯜꯂꯤꯕ ꯄꯥꯜꯂꯗꯤ ꯈꯤꯇ ꯆꯥꯒꯦꯕ ꯌꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯑꯣꯏꯅ ꯂꯥꯛꯎꯀꯣ ꯏꯁꯨ ꯁꯥ ꯉꯔꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅꯅꯦ ꯂꯣꯏꯅ ꯍꯦꯛꯇꯣꯛꯈ꯭ರೆ ꯑꯃꯨꯟꯕ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯤꯟ ꯍꯥꯏꯀꯟꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯁ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯅꯤꯡꯕꯗꯨꯕꯨ ꯍꯥꯡꯆꯤꯠ ꯂꯥꯛꯑꯣ ꯀꯥꯏꯅ ꯏꯄꯨ ꯌꯥꯝ ꯂꯤꯛꯀꯅꯣ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯕꯤꯕꯩ ꯋꯥꯅꯤ ꯏꯄꯨꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯍꯦꯛꯄ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯅꯣꯕꯥꯞ ꯍꯦꯛꯄ ꯆꯥꯎꯕꯅ ꯎꯔꯦꯗꯅ ꯏꯇꯥꯎ ꯑꯩꯒꯤ ꯏꯪꯈꯣꯜꯒꯤ ꯄꯣꯠꯊꯣꯛ ꯆꯥꯗ꯭ꯔꯕꯗꯤ ꯃꯕꯨꯛ ꯊꯟꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯖꯁꯅꯨ ꯏꯆꯥ ꯏꯁꯨꯅ ꯆꯥꯖꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯥꯏꯕ ꯆꯥꯎꯕꯗꯨ ꯆꯥꯛ ꯆꯥꯔꯤ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯅꯣ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯍꯅꯨꯕ ꯑꯩꯒꯤꯗꯃꯛ ꯄꯥꯈꯣꯟ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯖꯔꯨꯕꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯥꯅꯤꯡꯗꯦ ꯃꯈꯣꯏꯗ ꯑꯀꯥꯏꯕ ꯄꯤꯕꯁꯨ ꯅꯠꯇꯕ ꯇꯣꯔꯣꯒꯤ ꯃꯁꯝ ꯑꯗꯨ ꯏꯈꯣꯏ ꯈꯣꯏꯈ꯭ꯔꯦ ꯕꯨꯠ ꯑꯣꯏꯕꯒꯤ ꯈꯔꯒ ꯊꯤꯕꯅꯦ ꯃꯁꯝ ꯑꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯇꯨꯔꯨ ꯇꯨꯔꯨ ꯈꯣꯏꯕꯅꯦ ꯏꯄꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯍꯦꯛꯇ ꯆꯠꯂꯒ ꯇꯝꯅꯔꯨꯒꯦ ꯅꯁꯨꯗ ꯌꯥꯊꯪ ꯄꯤꯅꯕꯤꯌꯣ ꯏꯄꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯅꯁꯨꯗꯤ ꯇꯁ ꯀꯝꯗꯧꯏ ꯏꯁꯨꯗꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤꯍꯩ ꯍꯩ ꯁꯛꯊꯤꯕꯤ ꯇꯝꯅꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯗꯦ ꯇꯣꯔꯣꯅ ꯁꯠ ꯂꯥꯎꯅ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯄꯨꯗ ꯃꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯩꯒꯤ ꯑꯊꯤꯕ ꯁꯛ ꯑꯁꯤꯅ ꯇꯝꯅꯔꯕꯗꯤꯅꯦ ꯃꯣꯏ ꯃꯤꯀꯨꯞ 2-3ꯒꯤ ꯃꯅꯨꯡꯗ ꯃꯊ꯭ꯋꯥꯏ ꯊꯥꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯆꯥꯎꯕꯅ ꯑꯃꯨꯛ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ ꯁꯦꯁꯦ ꯁꯤꯡꯖꯨꯁꯦ ꯏꯁꯨ ꯆꯥꯖꯔꯣ ꯏꯄꯨꯒꯤꯅꯦ ꯃꯤꯆꯪ ꯆꯪꯕꯤꯕꯒꯤꯅꯤ ꯆꯥꯔꯣ ꯆꯥꯔꯣ ꯁꯤꯡꯖꯨ ꯆꯥꯖꯔꯣ ꯍꯥꯏꯕꯗꯨꯗ ꯇꯣꯔꯣꯗꯣ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯦꯝꯅ ꯌꯥꯔꯅꯤꯗ ꯏꯄꯨ ꯑꯗꯨꯝ ꯆꯥꯖꯔꯣ ꯑꯩꯁꯨ ꯑꯩꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦꯕ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯩ ꯅꯪꯅ ꯇꯤꯟ ꯌꯣꯠꯄꯒꯤ ꯃꯈꯣꯜꯗꯣ ꯑꯩ ꯇꯥꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯏꯁꯤꯡ ꯆꯥꯏꯁꯦꯟ ꯑꯃ ꯊꯛꯄꯗꯧꯅ ꯒꯨꯠ ꯒꯨꯠ ꯂꯥꯎꯏꯅꯦꯍꯦ ꯍꯥ ꯁꯦ ꯁꯠ ꯁꯠ ꯆꯥꯊꯣꯛ ꯏꯁꯨ ꯋꯥꯔꯝꯃꯅꯤ ꯍꯟꯗꯛꯇꯤ ꯇꯣꯔꯣꯗꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯁꯠ ꯂꯥꯎꯅ ꯁꯤꯡꯖꯨ ꯑꯗꯨ ꯂꯧꯔꯒ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯆꯥꯎꯕꯅ ꯄꯦꯟꯅ ꯅꯣꯛꯆꯩ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯏ ꯅꯈꯨꯠ ꯇꯝꯃꯨꯗꯅ ꯇꯣꯔꯣꯗꯨ ꯃꯤꯅ ꯉꯥꯡꯕꯒ ꯇꯥꯗꯦ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯝꯂꯛꯏ ꯏꯄꯨ ꯍꯌꯦꯡ ꯍꯥꯏꯔꯒꯦ ꯐꯔꯦ ꯑꯩ ꯄꯣꯊꯥꯔꯨꯔꯒꯦꯀꯣ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯆꯠꯈꯤ ꯃꯔꯝ ꯃꯣꯛꯄꯤ ꯕꯨꯠ ꯇꯣꯔꯣꯅ ꯌꯨꯝ ꯁꯪꯍꯧꯔꯤ ꯑꯍꯜ ꯑꯗꯨꯅ ꯆꯠꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯆꯤꯟꯊꯤꯕꯤꯁꯤꯡ ꯑꯗꯨ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜꯗ ꯉꯥꯡꯅꯔꯤ ꯍꯅꯨꯕ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯁꯤꯒꯤ ꯅꯣꯕꯥꯞꯁꯦ ꯑꯝꯇ ꯈꯔ ꯌꯥꯝꯅ ꯍꯦꯛꯍꯧꯁꯤ ꯇꯣꯏꯅ ꯅꯤꯕꯁꯨꯅꯦ ꯊꯤꯕꯣꯡ ꯂꯥꯎꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁ ꯊꯤꯕꯣꯡ ꯂꯥꯎꯗꯕꯒꯁꯨ ꯑꯃꯨꯛ ꯁꯥꯔꯤꯅꯤꯅꯦ ꯑꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯣꯏꯅ ꯈꯪꯖꯔꯕꯗꯣ ꯑꯁ ꯆꯩꯁꯤꯁꯨ ꯁꯥꯡꯃꯟꯗꯅ ꯌꯥꯗ꯭ꯔꯦꯍꯦ ꯍꯦꯛꯄ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯂꯣꯏꯅ ꯍꯦꯟꯗꯣꯛꯈ꯭ರೆ ꯄꯦꯜꯂꯦꯍꯦ ꯑꯩꯗꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯑꯩ ꯍꯦꯛꯀꯦꯁꯦ ꯍꯩꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯅꯁꯥꯅ ꯐꯔꯤꯗꯨꯒ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯏꯁ ꯆꯥꯖꯅꯤꯡꯗꯦꯍꯦ ꯅꯣꯏꯒꯤ ꯍꯩꯗꯣ ꯍꯦꯛ ꯆꯥꯍꯧꯔꯣ ꯍꯩꯃꯥ ꯍꯪꯒꯥꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯐꯩꯌꯦ ꯐꯖꯅ ꯍꯧꯔꯦꯗ ꯃꯁꯤꯗꯤ ꯍꯅꯨꯕꯁꯤꯅ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ
ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯅ ꯂꯝꯄꯥꯛ ꯑꯃ ꯊꯥꯖꯤꯜꯂꯤ ꯁꯤ ꯃꯊꯟꯇ ꯆꯥꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯂꯣꯏꯅ ꯂꯤꯗꯅ ꯃꯥꯡꯕ ꯇꯥꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯃꯀꯥ ꯑꯆꯧꯕꯁꯤꯡ ꯑꯗꯨ ꯄꯠ ꯄꯠ ꯍꯦꯛꯏ ꯏꯪꯈꯣꯜ ꯑꯗꯨ ꯁꯕꯅꯥ ꯁꯥꯔꯦ ꯁꯟ ꯂꯥꯕ ꯑꯆꯧꯕ 3-4 ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯕꯁꯤꯡꯗꯨ ꯇꯣꯔꯣꯗꯤ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯨꯡꯇꯤꯒꯤ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯏꯁꯤꯡ ꯆꯥꯏꯔꯤꯕꯅꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯕꯗꯨ ꯎꯔꯒ ꯄꯣꯊꯥꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯁꯨ ꯃꯄꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯕꯅꯤ ꯇꯣꯔꯣ ꯁꯥꯎꯅꯤꯡꯕ ꯐꯥꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯝꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯍꯣꯔꯦꯟ ꯃꯄꯨ ꯍꯜꯂꯛꯂꯒ ꯆꯩꯔꯁꯨ ꯆꯩꯖꯔꯁꯅꯨ ꯑꯃꯨꯛꯇꯪꯗꯤ ꯇꯝꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯧꯔꯒꯦꯗꯣ ꯅꯣꯏ ꯈꯪꯒꯅꯤ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯑꯣ ꯂꯩꯔꯦ ꯍꯪꯒꯥꯝ ꯍꯦꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯔꯒꯦ ꯉꯥꯏꯈꯣ ꯃꯕꯨꯛꯀꯁꯨ ꯌꯥꯝ ꯐꯠꯇꯕꯁꯤꯗ ꯈꯨꯠꯅꯒ ꯁꯣꯛꯅꯤꯡꯗꯦꯗ ꯅꯣꯕꯥꯞꯁꯤꯅ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯝꯃꯒꯦ ꯑꯁꯨꯝꯅ ꯇꯣꯔꯣꯅ ꯅꯣꯕꯥꯞ ꯑꯃꯅ ꯗꯨꯞ ꯂꯥꯎꯅ ꯊꯣꯝꯂꯝꯃꯤ ꯃꯣꯏꯅꯗꯤ ꯇꯣꯔꯣꯕꯨ ꯎꯕ ꯅꯠꯇꯦꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯌꯣꯃ ꯀꯔꯤꯅꯣꯍꯦ ꯅꯪꯒꯤꯁꯤꯗꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤꯀꯣ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯁꯣꯝꯗ ꯍꯩ ꯍꯦꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯨꯟꯅꯁꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯉꯣꯟꯗ ꯆꯩꯕ ꯑꯣꯏꯔꯝꯂꯦ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣꯍꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯏꯁ ꯑꯐꯥꯎꯕꯤ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯨ ꯍꯩꯁꯦ ꯑꯁꯨꯛ ꯋꯥꯅ ꯍꯦꯛꯏꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯊꯣꯝꯗꯣꯏꯅꯣ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯔꯦ ꯇꯣꯔꯣꯅ ꯑꯃꯨꯛ ꯏꯄꯦꯟ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯏꯁ ꯏꯌꯥ ꯌꯥꯗꯦꯗ ꯑꯩꯁꯦ ꯚꯨꯠ ꯑꯣꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇꯝꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯅꯥꯠꯅꯤ ꯑꯩꯒꯤ ꯆꯠꯅꯕꯤꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯗꯕ ꯀꯨꯏꯃꯟꯗꯅ ꯍꯩꯇ꯭ꯔꯦ ꯑꯔꯣꯏꯕꯤ ꯊꯥꯔꯒ ꯀꯤꯍꯜꯂꯁꯨ ꯍꯣꯔꯦꯟ ꯏꯄꯨꯅ ꯑꯃꯨꯛ ꯉꯥꯡꯒꯅꯤ ꯑꯁ ꯑꯣ ꯂꯩꯔꯦ ꯍꯪꯒꯥꯝ ꯃꯔꯛꯇꯒꯤ ꯇꯤꯟ ꯑꯆꯧꯕ 3-4 ꯄꯥꯏꯔꯒ ꯍꯦꯛꯇ ꯂꯪꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯍꯩ ꯍꯦꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯤꯟ ꯂꯪꯁꯤꯜꯂꯝꯃꯤ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯑꯁ ꯍꯩꯃ ꯇꯤꯟꯅꯦ ꯑꯝꯇ ꯂꯧꯊꯣꯛꯑꯣ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ ꯍꯪꯒꯥꯝ ꯍꯦꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯦꯛꯄ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯦ ꯃꯥꯁꯨ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗ꯭ꯔꯦ ꯃꯥꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯍꯩ ꯍꯦꯛꯄꯤ ꯑꯗꯨꯅ ꯁꯥꯎꯅ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯂꯤꯕꯁꯦ ꯍꯥ ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯅꯁꯝꯃꯗꯣ ꯐꯣꯏꯗꯠꯀꯦ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯈꯟꯅꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯇꯣꯔꯣꯗꯨ ꯅꯣꯛꯂꯝꯃꯤ ꯋꯥꯠꯂꯤ ꯅꯣꯏ ꯀꯔꯤꯃꯨꯛ ꯇꯧꯁꯤꯒꯦ ꯑꯣ ꯂꯩꯔꯦ ꯅꯣꯕꯥꯞ ꯍꯦꯛꯄꯒꯤ ꯄꯥꯝꯕꯤ ꯑꯁꯤꯗ ꯉꯥꯔꯒ ꯂꯩꯔꯤꯕ ꯆꯩ ꯑꯁꯤꯅꯅꯦ ꯂꯣꯏꯅ ꯑꯃꯨꯛ ꯐꯨꯊꯔꯒꯦ ꯆꯩ ꯑꯁꯥꯡꯕꯗꯣ ꯇꯣꯔꯣꯅ ꯏꯟꯊꯔꯒ ꯃꯊꯟꯇ ꯇꯨꯍꯟꯕ ꯁꯥꯗꯨꯅ ꯃꯀꯣꯛ ꯀꯣꯛꯊꯛ ꯑꯗꯨꯗ ꯕꯥꯛ ꯂꯥꯎꯅ ꯇꯨꯍꯜꯂꯝꯃꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯁ ꯑꯌꯣꯃ ꯀꯣꯛ ꯀꯥꯏꯔꯦ ꯀꯩꯅꯣ ꯆꯩꯁꯦ ꯐꯖꯅ ꯊꯝꯃꯝꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯏ ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯦꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯄ꯭ꯔꯞ ꯆꯦꯟꯅꯈ꯭ꯔꯦ ꯇꯣꯔꯣꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯄꯦꯔꯤ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩꯅ ꯇꯝꯅꯒꯦ ꯈꯜꯂꯤꯕ ꯆꯥꯡꯁꯤꯒ ꯑꯃꯠꯇ ꯌꯧꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯈꯪꯒꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯏꯄꯨꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯇꯝꯅꯕ ꯆꯠꯀꯅꯤ ꯁꯛꯇꯥꯁꯤꯡ ꯑꯁꯤꯒ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯁꯨꯅꯤꯡꯗꯦ ꯆꯥꯏꯔꯤꯕ ꯅꯩꯈꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯣꯔꯣꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯗꯨꯅ ꯃꯄꯨ ꯆꯥꯎꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯏꯄꯨꯗꯣ ꯁꯠ ꯍꯜꯂꯛꯇꯦ ꯀꯩꯗꯧꯔ ꯂꯩꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯈꯣꯏꯗꯧꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯒꯠꯄꯅꯦ ꯄꯥꯎꯁꯦ ꯇꯝꯅꯤꯡꯕꯅ ꯈꯣꯔok ꯈꯣꯠꯂꯤ ꯑꯩ ꯆꯤꯟꯁꯦ ꯃꯔꯦꯡ ꯆꯠꯂꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯍꯜꯂꯛꯂꯦ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯄꯨꯡꯍꯥꯡꯕꯗꯨ ꯎꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩ ꯇꯣꯔꯣ ꯀꯔꯤꯅꯣꯅꯦ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯕꯨ ꯏꯀꯣꯛ ꯀꯣꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯗꯨ ꯀꯌꯥꯝ ꯆꯥꯁꯤꯜꯂꯒꯦꯅꯦꯍꯦ ꯃꯔꯣꯏ ꯃꯄꯥꯡ ꯑꯇꯩ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ ꯉꯁꯤꯗꯤ ꯇꯣꯔꯣꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯍꯦꯛꯇ ꯖꯔ ꯉꯥꯡꯊꯔꯛꯏ ꯁꯨꯅꯤꯡꯗꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤꯁꯤꯡꯅ ꯂꯣꯏꯅ ꯍꯦꯛꯈ꯭ರೆ ꯁꯟ ꯂꯥꯕꯅ ꯅꯩꯈꯥꯏꯕꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯑꯩꯅ ꯈꯔ ꯀꯤꯍꯟꯒꯦ ꯇꯝꯅꯍꯟꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯏꯄꯨꯁꯨ ꯉꯁꯤꯗꯤꯅꯦ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯅ ꯈꯔꯗꯤ ꯇꯝꯅꯈ꯭ꯔꯕꯅꯤ ꯑꯗꯨꯁꯨ ꯌꯧꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯝꯅꯕ ꯐꯥꯎꯕ ꯍꯩꯇ꯭ꯔꯦ ꯚꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯏꯖꯠꯀ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯐꯠꯇꯕ ꯃꯤꯗ ꯐꯥꯎꯕ ꯇꯝꯅꯕ ꯉꯝꯍꯟꯗꯕ ꯑꯁꯤ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯎꯔꯒ ꯑꯃꯨꯛꯁꯨ ꯀꯤꯖꯔꯦ ꯃꯄꯨꯅ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯛ ꯀꯤꯕꯅꯤ ꯃꯥꯒꯤ ꯃꯇꯧ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯔꯦ ꯏꯁꯨ ꯂꯩꯖꯕꯒꯤ ꯀꯥꯟꯅꯕ ꯀꯥꯏꯁꯦ ꯃꯣꯏ ꯃꯇꯨꯡꯗꯗꯤ ꯈꯔ ꯀꯤꯔꯅꯤꯗꯅ ꯅꯪꯅ ꯇꯝꯅꯈ꯭ꯔꯕꯅꯤꯅ
Isubu kari insang charage chaka mata chaji thongde amta am usite suning da bising ase moigi makhut makna thabaga chabheng mane khara amuk taptharak laga hairei ipu yawdradi aisu ithanda tali injang hawbro ipu moigi da hawte da isu nu thongbani he horen dine numit ta jingai da chak thongto nganta na chase aisu isu sakthi biga chamina dabani na puk thanda charakte nangbu chak lam loidro horen phawbo chak chajabadi is lamai kaisu ipo ai kolo pisa na rokhige maningda ko thabak leira kanda hairo maningda natrabasu mamang sida dam sanaudana nangdi kanamta nasu uroi aina natana talle aidi mi uradi hekta lakna ninge ai jale ase haiduna chain kre maiba ahalado mangolda famduna mathanta sonjai kaya da mangau thiri banone butni ko mahak ase ai gumba taibang miyoi banate khena ba yamna le adubu kaya da nushiriba ai gi isuni haina khanda ba ngamde nate mahak but nate ai gi nushibi mangau thibi isuni numidang adu cha ising chaba loiraduna maiba ahaladu pothakre torodi tamnaba chatke khanjabane adubu maiba ahaladuna mabu chathoktanaba sonkiba mantra mayam aduna kankibana chatpa ngamdre numit mari mangani gi matungda nahangi hai huran kiba mauna sing ado khatnaba pharaduna nahangi thodok adugi matangda amuk handa nainarami jinfeng phabi amana yare noi mayam gi wari do loina to aina jingnaba amale numit to aina uhawbada hai hekphamga hangam hekphamga yamna lapne aduna oiriba matawase madugi hanuba aduna sanaba but aduna soidana oiramgani is imai bema ayuk nungthil da phawba tamnaba ngamlabani ko aikhoi khul asida leiba phawba kisalakadawre si yauradi ije numit adugi thodok singa do hojikta khanjaluraga tuga se khyau khyau chungi aidi makhoina sum ngangnarambadagi wa ase chawthorakle laikagi ahalamangi nakong yaure mi yamlabadi wa yami aduna wari ado khara thairap chatle makhogi wari sing ado haife taraga ahal nupi amana ta da chawbase mina but sanai haine adubu asukui base migi imungda adumna but thajinduna migi imungda tamna hali haibadi khara thajaba watlida karam haina tawribano phajana sengna amukta wari duliyo huran ba changluba mausuning da bising ado hana sutana haudabanina kamaina haisige haiduna haifet khalingaida khara sono churap tawbi amana wantha khai noklaga indon wakhando onare butto akhoi yumda thajalakpa nateba nahando ipu maibado khulgi laigi thabak thauram ama chatpado adudo aikhoina ne thaoina ngairi aikhoi taruk taretse aduga ne ma hek chakhibaga haira insang napi mayam do huran ba changu baneba aduda ne iche ayingbina hangam do bora hi ngai da ne nobab na tharakpado uhaudre adudagi khanarakpa matang icha chadana mathanda noklaga adaidi ne iche ta thona hangam maraktagi tin achauba ahum mari mukto iche ayingbida langsinba wari haibu sinida yam nokningi hojikta da anghang macha dongnaga aidi yam nokningi da nupa ahal amana amuk hairei nangi wari sibu chumdi chume ko butpu amatta yaudeni nangi wari sidi noina hairi sina but tamnai thajille hairi kari noni wari se mawong mari lamai ta tadreda tanja aduda jinpheng phabi amana ipu butpudi urakte numitto adubu numittugi thodok to icheng chingnei thengnaba aikhoi khaktana khangani ahal aduna amu o yare swaida loisilasi thabak sitle nasagi na thau honaruro ari imbada matam hekta manghali ase hairam laga fukhagatuna chatkhre mayam su chatnakhre ngasagi pautam khibi khara sono churap tawbi aduda huran ba changlubi makhoi taruk taret aduna kainu nana tawri se ha nang na chindu thugai ura ha huran ba changu bani kain khara semdok sado aga khumba yadro adaidi masu fukhagatlaga noina hana haiso haide huran ba changu babu aseng ba haidadi aikhoi mayam pulap moigi mayumda khong ha ma changlu bani na haidoiro iyumda amang sang leitaba dauna haigada basu maramama icha chadaba asomna yamna asing mi saraga chatkre
ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯥꯏꯕ ꯆꯥꯎꯕ ꯑꯃꯁꯨꯡ ꯇꯣꯔꯣꯒꯤ ꯅꯥꯀꯣꯡꯁꯨ ꯌꯧꯔꯝꯃꯤ꯫ ꯚꯨꯠ ꯑꯣꯏꯖꯔꯕꯁꯨ ꯇꯣꯔꯣꯗꯤ ꯑꯉꯥꯡꯅꯤ, ꯆꯍꯤ 18-19 ꯂꯩꯁꯥꯕꯤ ꯃꯆꯥꯒꯤ ꯚꯨꯠꯅꯤ꯫ ꯆꯥꯎꯕꯕꯨ ꯇꯣꯔꯣꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯏꯄꯨ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯗꯦ, ꯌꯥꯝꯅꯁꯨ ꯀꯤꯅ ꯆꯠꯆꯩ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯆꯩꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯇꯞꯅ, "ꯏꯄꯨ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯖꯔꯔꯣꯏ, ꯏꯄꯨꯅ ꯌꯥꯗꯕ ꯊꯕꯛꯇꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ"꯫ ꯆꯥꯎꯕꯁꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯁꯨ ꯂꯥꯟꯗꯦ, ꯏꯁꯨ ꯀꯔꯤꯁꯨ ꯂꯥꯟꯗꯦ, ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯕ ꯌꯥꯗꯦꯀꯣ"꯫ ꯅꯣꯡꯃ ꯃꯥꯏꯕ ꯆꯥꯎꯕꯒꯤ ꯃꯃꯥꯟꯅꯕ ꯑꯍꯜ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯀꯔꯤꯅꯣ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯔꯕꯣ? ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯁꯤꯗꯅ"꯫ "ꯏꯇꯥꯎ, ꯀꯗꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯌꯥꯝ ꯊꯥꯖꯗꯦꯅ"꯫ "ꯍꯪꯒꯥꯝꯁꯦ ꯃꯄꯨꯟ 3ꯗ ꯂꯩꯒꯦ ꯏꯇꯥꯎ"꯫ "ꯑꯩꯗꯤ ꯌꯣꯟꯗꯦꯗ ꯏꯇꯥꯎ, ꯏꯇꯥꯎꯅ ꯂꯩꯕꯗꯤ ꯄꯤꯔꯣꯏ"꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, "ꯍꯦꯔꯥ ꯏꯇꯥꯎ, ꯅꯪꯁꯨ ꯑꯁꯨꯛ ꯋꯥꯅ ꯏꯇꯥꯎ ꯏꯊꯟꯇꯅ ꯍꯣꯠꯅꯔꯤ, ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯦ ꯃꯅꯥ ꯃꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦ, ꯃꯃꯜ ꯈꯔꯗꯁꯨ ꯄꯤꯗ꯭ꯔꯕꯗꯤ"꯫ ꯆꯥꯎꯕꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯀꯣꯏꯅꯖꯗꯕ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯅꯤ ꯈꯟꯗꯨꯅ ꯊꯥꯖꯅ ꯇꯣꯔꯣꯒꯤ ꯋꯥꯔꯤ ꯍꯥꯏꯔꯝꯃꯤ꯫ "ꯋꯥꯗꯦꯗ ꯏꯇꯥꯎ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯗ ꯑꯩꯅ ꯐꯝꯅ ꯊꯥꯔꯅꯤ, ꯃꯥꯅ ꯏꯁꯤꯡ ꯆꯥꯏꯔꯛꯀꯅꯤ, ꯏꯁꯨ ꯏꯄꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯁꯨꯃꯤꯟꯅꯩꯗ"꯫ "ꯑꯁ ꯏꯇꯥꯎ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪ ꯕꯨꯠ ꯁꯥꯟꯅꯕꯁꯦ ꯇꯣꯛꯑꯣꯕ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯁꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯁꯨ, ꯅꯨꯃꯤꯗꯥꯡꯗꯅ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ꯫ ꯕꯨꯠ ꯁꯥꯟꯅꯕꯁꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯃꯇꯝ, ꯁꯣꯟꯖꯤꯜꯂꯛꯄ ꯃꯇꯝ ꯌꯧꯔꯛꯂꯕꯗꯤ ꯕꯨꯠꯅ ꯉꯝꯃꯤ, ꯕꯨꯠꯅ ꯍꯥꯠꯂꯤ ꯍꯥꯏꯅꯕꯅꯤ꯫ ꯂꯣꯏꯁꯤꯟꯈ꯭ꯔꯣꯀꯣ, ꯅꯪꯒꯤ ꯕꯨꯠꯁꯦ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯣ"꯫ ꯆꯥꯎꯕꯅ ꯃꯔꯛ ꯊꯠꯇꯨꯅ, "ꯏꯇꯥꯎ, ꯑꯩꯒꯤꯗꯤ ꯏꯁꯨ ꯇꯣꯔꯣ ꯈꯛꯇꯅꯤ, ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯏꯁꯨꯅꯤ꯫ ꯁꯦ, ꯍꯪꯒꯥꯝꯁꯦ ꯑꯩ ꯍꯦꯛꯄꯤꯔꯒꯦꯁꯦ, ꯁꯦ ꯍꯥꯎꯅ ꯆꯥꯔꯨꯔꯣ"꯫ ꯃꯥꯏꯕ ꯆꯥꯎꯕꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯍꯜ ꯑꯗꯨꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ, ꯍꯪꯒꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯏꯕ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕ ꯃꯧ ꯅꯍꯥꯁꯤꯡ ꯑꯗꯨꯗꯤ ꯕꯨꯠꯅ ꯇꯝꯅꯕꯅꯤ, ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯤ, "ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ? ꯃꯗꯨꯒꯤ ꯁꯣꯅꯣ ꯆꯨꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯍꯜꯂꯤ꯫ ꯀꯩꯅꯣꯃꯗꯤ ꯈꯟꯅꯕ ꯐꯩꯀꯣ, ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ, ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯕꯨꯠꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯅꯦꯛꯑꯁꯤ, ꯑꯗꯨꯒ ꯑꯃꯝꯕ ꯑꯊꯦꯡꯕꯗ ꯕꯨꯠ ꯁꯥꯔꯒ ꯇꯝꯅꯍꯜꯂꯁꯤ, ꯃꯥꯏꯕ ꯆꯥꯎꯕꯅ ꯊꯥꯗꯣꯔꯛꯄ ꯕꯨꯠꯅꯤ ꯍꯥꯏꯍꯜꯂꯁꯤ, ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯗꯟꯗꯤ ꯄꯤꯍꯜꯂꯁꯤ, ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ"꯫ ꯃꯣꯏ 4-5ꯅ ꯍꯥꯏꯅꯩ, "ꯍꯣꯏꯅꯦꯍꯦ, ꯌꯥꯏꯅꯦ, ꯃꯗꯨꯃꯛ ꯇꯧꯔꯁꯤ, ꯌꯥꯝ ꯐꯔꯦ, ꯈꯔ ꯊꯨꯅ ꯍꯣꯠꯅꯔꯁꯤ"꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯆꯥꯎꯕ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯣꯔꯣꯅ, "ꯏꯄꯨ, ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯣ, ꯏꯪꯈꯣꯜꯒꯤ ꯊꯕꯛꯁꯦ ꯑꯩ ꯂꯣꯏꯅ ꯁꯨꯔꯒꯦ, ꯃꯪꯒꯣꯜꯗ ꯄꯣꯊꯥꯔꯒ ꯂꯩꯌꯨꯀꯣ"꯫ ꯃꯥꯏꯕ ꯆꯥꯎꯕꯅ, "ꯑꯩꯕꯨ ꯌꯥꯝꯅ ꯁꯣꯜꯂꯕ꯭ꯔꯅꯦꯍꯦ ꯁꯛꯊꯤꯕꯤ"꯫ ꯇꯣꯔꯣꯅ ꯃꯥꯏꯕ ꯆꯥꯎꯕꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯅꯕ, "ꯁꯣꯜꯂꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯏꯄꯨ, ꯏꯄꯨꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯤꯁꯦ ꯊꯕꯛ ꯁꯨꯅꯅꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯇꯧꯒꯦꯕꯁꯦ"꯫ ꯑꯁꯨꯝꯅ ꯇꯣꯔꯣꯅ ꯍꯦꯛ ꯉꯝꯗꯨꯅ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯃꯥꯡꯒꯣꯜꯗꯒꯤ ꯆꯠꯍꯟꯗ꯭ꯔꯦ꯫ ꯇꯣꯔꯣꯗꯣ ꯑꯃꯨꯛ ꯄ꯭ꯔꯞ ꯏꯟꯅꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯆꯥꯎꯕꯅ, "ꯍꯦ, ꯀꯔꯤ ꯇꯧꯔꯦ, ꯑꯃꯨꯛ ꯃꯥꯡꯒꯣꯜꯗ ꯂꯥꯛꯂꯗꯤ"꯫ "ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯣ ꯈꯣꯛꯄꯤꯒꯦ ꯇꯧꯕꯅꯤ, ꯑꯗꯨ ꯆꯥꯔꯒ ꯐꯝꯃꯨꯀꯣ ꯏꯄꯨ"꯫ "ꯏꯁꯨꯗꯅꯤ, ꯃꯔꯝ ꯃꯣꯛꯄꯗꯤ"꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯃꯗ ꯅꯍꯥꯟ ꯅꯣꯡꯃ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕꯒꯤ ꯋꯥꯌꯦꯟꯕ ꯌꯥꯎꯈꯤꯕ ꯑꯍꯜ ꯑꯗꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ, ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯃꯤ ꯃꯥꯟꯕ ꯑꯃꯨꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯃꯅꯨꯡꯁꯤꯗ? ꯍꯩꯁ, ꯕꯨꯠ ꯍꯥꯏꯕꯗꯨꯔꯅꯦ ꯃꯁꯤꯕꯣ? ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯛ, ꯃꯁꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯛ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ꯫ ꯑꯃꯨꯕ ꯁꯑꯣꯡ ꯁꯕꯥꯟ ꯑꯗꯨꯅ ꯑꯁꯨꯝ ꯇꯨꯡꯗ ꯏꯟꯅꯔꯛꯂꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯀꯤꯃꯟꯈꯤꯕꯅ ꯑꯍꯜ ꯑꯗꯨ ꯂꯥꯎꯒꯦ ꯈꯟꯕꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ꯫ ꯌꯥꯝꯅ ꯅꯛꯅ ꯏꯟꯅꯔꯛꯄꯅꯤ꯫ ꯑꯍꯜ ꯑꯗꯨ ꯀꯟꯅ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯗ ꯒꯣꯡ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯕ ꯑꯗꯨ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯤꯗꯨꯅ ꯇꯥꯍꯟꯗꯨꯅ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯍꯜ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯍꯜ ꯈꯔꯒ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ "ꯉꯔꯥꯡꯒꯤꯗꯣ ꯕꯨꯠ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ"꯫ ꯑꯃꯅ ꯑꯃꯨꯛ,
ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗꯤ ꯆꯥꯎꯕ ꯃꯊꯟꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯅꯣꯏꯅ ꯊꯥꯖꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯄꯥꯎ ꯑꯁꯦ ꯇꯝꯃꯔꯣꯏ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯥꯏꯔꯒꯦ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯀꯔꯤꯅꯣ ꯃꯤꯅ ꯀꯟꯅ ꯆꯦꯟꯕꯗꯧꯅ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯑꯁ ꯉꯔꯥꯡꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯔꯒ ꯃꯧ ꯆꯤꯟꯒꯟꯕꯤꯁꯤꯡ ꯑꯗꯨꯒ ꯌꯥꯎꯅ ꯃꯥꯏꯕ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯏꯔꯥꯡ ꯂꯥꯡꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩꯗ ꯑꯍꯜ ꯑꯃꯅ ꯏꯇꯥꯎ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯅꯤ ꯃꯌꯥꯝ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯉꯔꯥꯡꯗꯤ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯖꯔꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯌꯨꯝꯗ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯅꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯆꯥꯎꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯗ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯕꯨꯠ ꯊꯥꯖꯤꯟꯕꯤꯔꯛꯏꯗꯣ ꯌꯦꯅꯈꯥ ꯂꯨꯈꯥ ꯗꯨꯛ ꯗꯨꯛ ꯂꯥꯎꯕ ꯃꯈꯩ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯏꯁꯨꯁꯤꯡ ꯑꯗꯣ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯉꯥꯡꯁꯤꯟꯕꯤꯔꯤ ꯂꯩꯀꯥꯏꯒꯤ ꯃꯧꯆꯤꯟꯐꯦꯡ ꯐꯕꯤꯁꯤꯡ ꯑꯗꯨꯁꯨ ꯏꯄꯨꯁꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯏꯄꯨꯅ ꯈꯟꯕꯤꯔꯝꯃꯤꯁꯤꯒ ꯌꯥꯝ ꯑꯣꯟꯅꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯀꯩꯅꯣꯝꯃ ꯈꯟꯅꯕꯅꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯃꯌꯥꯝ ꯆꯥꯎꯕꯅ ꯋꯥ ꯍꯥꯏꯅꯅꯕ ꯇꯥꯟꯖꯥ ꯑꯃꯠꯇ ꯄꯤꯈꯤꯗ꯭ꯔꯦ ꯑꯁꯣꯟꯕ ꯃꯍꯥꯛꯄꯨ ꯑꯀꯟꯕ ꯃꯌꯥꯝꯅ ꯇꯨꯍꯠꯄꯤꯔꯦ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯏꯕ ꯑꯍꯜꯗꯣ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯃꯥꯜꯅꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯤ ꯑꯃꯔꯣꯝꯗꯅ ꯇꯣꯔꯣꯗꯤ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯃꯥꯒꯤ ꯃꯄꯨꯗ ꯆꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯣꯔꯣ ꯇꯥꯕ ꯉꯝꯂꯝꯗꯦ ꯄꯨꯝꯅꯃꯛ ꯕꯨꯠ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯨꯕꯒꯤꯅꯤ ꯈꯜꯂꯨꯕꯗ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯨꯡꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯈꯖꯤꯛꯈꯛ ꯆꯦꯞꯊꯗꯨꯅ ꯃꯤꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯄꯨꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯣꯔꯣꯅ ꯎꯄꯥꯏ ꯂꯩꯇ ꯀꯞꯅ ꯀꯞꯅ ꯌꯦꯡꯂꯤ ꯃꯥ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯦ ꯃꯗꯨ ꯆꯥꯎꯕ ꯈꯛꯇꯅꯅꯤ ꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯇꯨꯡ ꯇꯧꯔꯛꯂꯕꯗꯤ ꯇꯥꯗꯕꯨ ꯆꯪꯖꯐꯝ ꯄꯤꯔꯝꯕ ꯃꯤ ꯐꯥꯎꯕ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯏꯟꯊꯣꯛꯀꯅꯤ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨ ꯃꯥꯏꯕ ꯑꯐꯥꯎꯕ ꯌꯥꯝꯅ ꯂꯩ ꯅꯪꯒꯤ ꯕꯨꯠꯅꯥꯎꯗꯣ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯅꯦꯠꯊꯠꯍꯟꯕ ꯉꯝꯕ ꯌꯥꯝꯅ ꯂꯩ ꯃꯊꯪꯒ ꯍꯧꯔꯛꯂꯕꯗꯤꯅꯦ ꯈꯪꯒꯅꯤ ꯄꯨꯝꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯆꯥꯎꯕꯒꯤ ꯃꯔꯨꯞ ꯇꯣꯃꯥꯜꯅ ꯏꯇꯥꯎ ꯉꯁꯤ ꯏꯇꯥꯎꯒꯤꯗꯃꯛ ꯑꯩꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯈꯤꯗꯕꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯏꯇꯥꯎꯅ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯤ ꯂꯥꯛꯑꯣ ꯑꯩꯒꯤꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯏꯆꯥ ꯏꯃꯧꯗꯁꯨ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯛꯄ ꯃꯈꯣꯏꯅꯁꯨ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯏꯇꯥꯎ ꯃꯌꯥꯝꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯣ ꯑꯩ ꯇꯥꯗꯦ ꯑꯩꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦꯅꯦ ꯏꯇꯥꯎ ꯋꯥꯍꯩ ꯑꯗꯨꯅ ꯄꯦꯟꯖꯔꯦ ꯌꯥꯔꯅꯤꯗ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯌꯥꯃꯟꯗꯕꯗꯒꯤ ꯇꯣꯃꯥꯜꯗꯣ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯇꯣꯔꯣꯅ ꯆꯝꯐꯨꯠ ꯑꯁꯥꯕꯗꯨ ꯄꯨꯊꯣꯔꯛꯂꯒ ꯏꯄꯨ ꯁꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯦ ꯆꯥꯎꯕꯅ ꯇꯣꯔꯣꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯁꯨ ꯅꯨꯄꯤ ꯑꯩꯅ ꯈꯔ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯅꯪ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯁꯨ ꯂꯦꯞꯇꯦ ꯇꯣꯔꯣꯗꯤ ꯀꯞꯊꯣꯛꯈ꯭ꯔꯦ ꯀꯞꯅ ꯀꯞꯅ ꯑꯩ ꯂꯩꯕꯗꯒꯤ ꯏꯄꯨꯁꯦ ꯌꯥꯝ ꯋꯥꯍꯜꯂꯤ ꯃꯤꯅ ꯊꯤꯅ ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯕꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯕꯨꯠ ꯑꯩꯒꯤꯗꯃꯛ ꯏꯄꯨꯗ ꯃꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯗꯣ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯐꯔꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯏꯄꯨ ꯆꯥꯎꯕꯗꯨ ꯅꯣꯛꯊꯣꯔꯛꯂꯦ ꯍꯩ ꯑꯉꯥꯎꯕꯤ ꯏꯁꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯕꯨ ꯀꯅꯥꯅ ꯎꯒꯗꯧꯔꯤꯕꯅꯣꯅꯦꯍꯦ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯁꯛꯁꯨ ꯈꯪꯖꯔꯛꯇꯦ ꯏꯕꯣꯛꯀ ꯏꯄꯨꯒꯅ ꯌꯣꯛꯄꯤꯔꯛꯄꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯑꯩꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯗ꯭ꯔꯤꯉꯩꯗ ꯑꯩ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯊꯥꯗꯣꯛꯈꯤ ꯇꯣꯔꯣꯗꯣ ꯀꯞꯄ ꯂꯦꯞꯇꯦ ꯆꯥꯎꯕꯁꯨ ꯈꯪꯉꯤ ꯇꯣꯔꯣꯅ ꯃꯍꯥꯛꯄꯨ ꯃꯄꯨꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯍꯥꯏꯕ ꯕꯦꯃꯥ ꯏꯁꯨꯅ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯁꯨꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯕꯨꯠꯇꯤ ꯑꯇꯥꯡꯕꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯐꯠꯇꯕ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤꯗꯤ ꯑꯩꯅ ꯏꯁꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯥꯏꯕ ꯑꯍꯩꯕ ꯇꯥꯟꯅꯔꯛꯂꯕꯗꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤꯅꯦ ꯏꯁꯨꯕꯨ
ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯆꯥꯅ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯅ ꯀꯞꯂꯤ ꯇꯣꯔꯣꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯆꯥꯎꯕꯗꯣ ꯃꯁꯨꯒꯤ ꯑꯔꯣꯏꯕ ꯆꯥꯛꯂꯦꯟꯅꯤ ꯈꯟꯗꯨꯅ ꯁꯤꯡꯖꯨ ꯁꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯁꯨ ꯃꯄꯨꯗꯨ ꯀꯞꯅ ꯀꯞꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯣꯔꯣꯕꯨ ꯕꯨꯠ ꯂꯩꯄꯥꯛꯇ ꯊꯥꯅꯅꯕ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯁꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯇꯣꯔꯣꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯑꯝꯇꯪ ꯍꯥꯏꯕꯤꯈꯨ ꯀꯔꯤ ꯇꯧꯔꯦ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯏꯄꯨꯅ ꯁꯣꯏꯗꯅ ꯌꯥꯕꯤꯌꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯁꯨꯅ ꯍꯥꯏꯕꯕꯣ ꯏꯄꯨꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯏꯄꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯒꯦ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯅ ꯍꯣꯠꯅꯕꯤꯅꯤ ꯏꯄꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯕꯨꯁꯨ ꯑꯩꯒꯤ ꯕꯨꯠꯀꯤ ꯂꯩꯕꯥꯛꯇ ꯆꯠꯅꯅꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯏꯄꯨꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩ ꯏꯄꯨꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯕꯨꯠꯇꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯏꯄꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯌꯥꯒꯗꯤ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯥꯈ꯭ꯔꯦ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯥꯏꯕ ꯆꯥꯎꯕꯗꯣ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ ꯅꯣꯡꯃꯁꯨ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯑꯉꯥꯡ ꯈꯔ ꯍꯩ ꯍꯦꯛꯄꯒꯤ ꯂꯥꯡꯗꯨꯅ ꯂꯩ ꯃꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯇꯣꯔꯣꯅ ꯏꯄꯨ ꯑꯉꯥꯡ ꯈꯔ ꯍꯩ ꯍꯦꯛꯏꯌꯦ ꯉꯁꯥꯏꯁꯨ ꯅꯨꯄꯤ ꯈꯔ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯦꯛꯈꯤꯕꯅꯦ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯆꯝꯐꯨꯠꯇ ꯆꯥꯗꯨꯅ ꯂꯩꯔꯦ ꯅꯪꯅ ꯊꯥꯖꯕ ꯅꯪꯅ ꯏꯁꯤꯡ ꯆꯥꯏꯖꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯃꯤꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯪꯁꯨ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯑꯉꯥꯎꯕꯤ ꯅꯪꯕꯣ ꯇꯣꯔꯣ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯆꯥꯎꯕꯗ ꯆꯝꯐꯨꯠ ꯏꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯨꯄꯨ ꯇꯣꯃꯥꯜꯒ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯏꯌꯦ ꯏꯄꯨ ꯑꯩ ꯆꯥꯛꯁꯪꯗ ꯆꯠꯂꯦ ꯇꯣꯔꯣꯗꯣ ꯆꯦꯟꯒꯦ ꯇꯧꯏ ꯆꯥꯎꯕꯅ ꯅꯣꯛꯂꯒ ꯑꯉꯥꯎꯕꯤ ꯃꯣꯏꯅꯗꯤ ꯅꯪꯕꯨ ꯀꯩꯁꯨ ꯎꯔꯣꯏꯅꯦꯍꯦ ꯁꯦꯁꯦ ꯏꯄꯨꯒꯤ ꯅꯥꯛꯁꯤꯗ ꯑꯗꯨꯝ ꯐꯝꯃꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯉꯁꯤꯁꯨ ꯇꯣꯃꯥꯜꯅ ꯏꯇꯥꯎ ꯑꯩꯁꯨ ꯄꯥꯛꯅ ꯂꯥꯛꯄ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤꯗ ꯂꯩꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯇꯥꯎꯅ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯥꯎꯔꯛꯄꯅꯤ ꯅꯨꯃꯤꯠ 4-5 ꯂꯩꯔꯒ ꯃꯥꯏꯕ ꯆꯥꯎꯕꯗꯨ ꯁꯤꯔꯦ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯎꯕ ꯃꯤ ꯏꯆꯪ ꯆꯪꯕꯤꯔꯛꯇꯦ ꯍꯥꯏꯅꯩ ꯃꯤꯅ ꯍꯩ ꯆꯪꯉꯨꯅꯨ ꯃꯥꯏꯕꯗꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯕꯨꯠꯇꯣ ꯐꯥꯖꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯆꯪꯉꯨꯅꯨꯀꯣ ꯕꯨꯠ ꯆꯪꯖꯅꯤ ꯅꯣꯏ ꯍꯣꯏꯅꯦꯍꯦ ꯑꯉꯥꯡꯁꯥ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯅꯣꯏ ꯅꯕꯨꯛ ꯐꯔꯨꯅꯨꯀꯣ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯅꯍꯥ ꯑꯃꯠꯇ ꯌꯥꯎꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯃꯥꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤ ꯑꯉꯥꯡꯁꯥ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯉꯟꯇꯥꯅ ꯊꯣꯡꯉꯨꯍꯦ ꯕꯨꯠ ꯁꯥꯟꯅꯕ ꯃꯥꯏꯕꯅꯤ ꯁꯤꯔꯤꯕꯁꯦ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯂꯩꯀꯥꯏ ꯑꯁꯦ ꯂꯩꯕ ꯌꯥꯔꯔꯣꯏ ꯕꯨꯠ ꯁꯥꯟꯅꯔꯝꯕ ꯃꯤꯅ ꯁꯤꯈꯤꯕꯗꯤ ꯂꯩꯍꯧꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯑꯦ ꯍꯥꯏꯅꯕꯅꯤ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤꯗ ꯁꯤꯔ ꯐꯥꯎꯕ ꯃꯔꯨꯅ ꯌꯨꯏ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯅꯔꯨꯔꯁꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗꯦ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯍꯥꯟꯅ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯊꯥꯔꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯍꯦꯛꯂꯤ ꯊꯥꯕꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯍꯧꯔꯤꯕ ꯍꯩ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯤ ꯅꯣꯡꯃ ꯅꯨꯄꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯄꯨ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯊꯤꯐꯝ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯅꯥ ꯃꯁꯤꯡꯁꯨ ꯂꯩꯇ꯭ꯔꯦ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏꯗ ꯅꯨꯡꯁꯤꯕꯅꯤꯗ ꯏꯄꯨꯗꯣ ꯅꯣꯡꯃꯇꯁꯨ ꯆꯩꯔꯛꯇꯕꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯦꯛꯎ ꯍꯦꯛꯎ ꯆꯥꯎ ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯅꯍꯥꯟꯃꯨꯛꯀꯤ ꯁꯣꯅꯣꯆꯨꯕꯤ ꯑꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯒ ꯑꯩꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯉꯛꯏꯗ ꯇꯧꯔꯤꯁꯦ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯏꯄꯨꯗꯣ ꯅꯣꯏꯅ ꯃꯤ ꯅꯦꯛꯂꯒ ꯇꯝꯅꯕ ꯁꯥꯍꯜꯂꯒ ꯃꯌꯥꯝꯅ ꯊꯤꯅ ꯉꯥꯡꯍꯟꯕꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯑꯌꯥꯝꯕ ꯑꯃꯠꯇ ꯌꯥꯎꯕꯤꯈꯤꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥ ꯃꯤ ꯅꯦꯛꯂꯒ ꯇꯝꯅꯍꯟꯕ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯙꯞ ꯇꯧꯕꯗꯒꯤꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯏꯕ ꯆꯥꯎꯕ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯀꯥꯏ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯟꯅꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯀꯞꯄꯁꯨ ꯌꯥꯎꯅꯔꯦ ꯅꯣꯡꯃ ꯀꯣꯟꯊꯣꯡꯗ ꯑꯃꯨꯕ ꯁꯑꯣꯡ ꯁꯕꯥꯟ ꯑꯃ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯅ ꯕꯨꯠꯂ ꯀꯔꯤꯅꯣꯃ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯁꯣꯏꯕꯗꯒꯤ ꯊꯦꯡꯖꯤꯟꯈꯤꯕꯅꯤ ꯑꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯗꯣ ꯃꯤꯑꯣꯏꯕꯅꯤ ꯕꯨꯠ ꯅꯠꯇꯦ ꯕꯨꯠ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏꯕꯅ ꯊꯦꯡꯕ ꯉꯝꯂꯣꯏ ꯎꯕ ꯈꯛꯇꯅꯤ ꯍꯦꯔꯥ ꯎꯁꯤꯠꯇꯕ ꯍꯩ ꯁꯨꯅꯤꯡꯗꯕꯤ ꯆꯤꯟꯊꯤꯕꯤꯁꯤꯡ ꯑꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ
ꯍꯩ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯁꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯆꯩꯔꯦ ꯃꯥꯏꯕ ꯆꯥꯎꯕꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯇꯣꯃꯥꯒꯤ ꯏꯃꯨꯡꯕꯨ ꯍꯧꯖꯤꯛꯇꯗ ꯃꯤꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯇꯣꯃꯥꯜꯅ ꯏꯇꯥꯎ ꯆꯥꯎꯕꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯈꯤꯕꯗꯣ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦ ꯇꯣꯃꯥꯜꯅ ꯇꯞꯅ ꯏꯇꯥꯎ ꯆꯥꯎꯕꯗꯨꯕꯨ ꯃꯥꯒꯤ ꯕꯨꯠ ꯃꯁꯨ ꯅꯨꯄꯤ ꯇꯣꯔꯣꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯗ꯭ꯔꯥ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇꯁꯨ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯈꯤꯗꯦ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯇꯣꯔꯣꯅ ꯂꯣꯏꯅ ꯍꯣꯠꯅꯕꯤꯈꯤ ꯕꯨꯠ ꯑꯣꯏꯖꯔꯕꯁꯨ ꯏꯇꯥꯎꯒꯤ ꯏꯪꯈꯣꯜꯒꯤ ꯃꯍꯩ ꯃꯆꯨꯝ ꯆꯥꯕꯁꯤꯡꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯥꯒꯤ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯈꯤꯗꯦ ꯁꯤꯔꯕ ꯐꯥꯎꯕ ꯆꯪꯂꯛꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯩ ꯏꯇꯥꯎ ꯑꯗꯣ ꯏꯁꯨ ꯇꯣꯔꯣꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯇꯣꯔꯣꯒ ꯆꯥꯎꯕꯒ ꯃꯁꯨ ꯃꯄꯨ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗꯒ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄ ꯖꯥꯠꯂ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯦ